Channel asina mayambu amukkasu hana taramna okjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlabu kubi sing aduna subscribe amadi notification bell icon adada git launa amuktang nambira. Kanglay ngakpaga lakminaba saithoga layibala mising adusu hiyang hirel tanabagi thaurum masibu phi athaba amamam illaduna yengba laktuna lairam adubu kanglay ngakpa hoi makhoi marigade sak khangnadaba amagum kaungnadabi lairam ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡꯒꯅ ꯑꯩꯈꯣꯏ ꯀꯧꯅ ꯈꯣꯠꯅ ꯇꯧꯕ ꯌꯥꯗꯦꯀꯣ ꯀꯥꯎꯗꯅꯒ ꯑꯃꯨꯛ ꯀꯧꯅꯔꯛꯀꯅꯤ hoi yamba ꯁꯤ ꯏꯅꯥꯎ ꯅꯪ ꯑꯩꯒꯤ ꯃꯅꯤꯡꯗ ꯑꯣꯏꯅ ꯂꯦꯞꯄꯨ ꯂꯥꯛꯑꯣ ꯑꯩ ꯃꯥꯡꯗ ꯑꯣꯏꯅ ꯂꯦꯞꯄꯒ ꯃꯖꯥꯏꯕꯦꯝ ꯃꯊꯣꯏꯕꯤꯁꯦ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ yamba kaino haisibo hiyang hirel tanabase yengroi hairo ꯍꯩꯃꯥ ꯌꯦꯡꯗꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯇꯥꯟꯅꯕꯗꯤ ꯍꯧꯗ꯭ꯔꯤꯗꯅ summine yamana haidusu somdana Mazaibe mathoibi hoidu nungai wari sanaraduna noktuna lairam Mazaibe ma ikoina harauna no isya ahada ibung sintha suba lakpaduna munna yengaga leire sidi Mazaibe madamali yenga ise ita aide ngasaina ure aduna ne aina ita hoigi marumda leire ido Mazaibe ma ibung asina Mazaibe masya fajjanadi pamjaba nungsijaba jatni as ita aidi horen hiyang hirel tanarakbada yengba ngamoidawri mana munna sum yengaga leiradi adu oiragana adum yenghalodana Mazaibe magi ningthiraba maithongdo as ngamaroida ado noi aigi mang oiramna phamau Tanja asida khabo hoidu Mazaibe mathoibi gi nakta changaklam Thoibi ngaside yamna pukning huna phajaiko nangbu nungsibagi mayaise ngaside manung yongna palhe ibung khabana nasanbu thagat pibase yamna harawe ado soidanga hak phamjaba yagadro hoy yaye hammo ibung na mafam asida phambada kanana kari haidoino adu thoibi nahan sintha suba lakpa anowun paduna ngasaidagi thoibi nongonda yengduna lairise asi kaigino natragana noi ani mari leinarabo as kaidi mari no ibung mahana ibu pamjabane aduda sum yengjariba oiramni pamjaba haidu ti yabrane ai lairi kandaba masi yordi ai saungninge ko thoibi is saubam thokte ko ibung mi sum yengjarakba oiramni masi ai lami singji tharaga amta hayalu dardi yaro ibung adumaina tawrunu horen amuk khanaraga aigi maramdagi thoramasibu kairabadi panthauna saurakani kaishu khanaroida kaishu tawroi kedoroge adugo thoibi ining thongna khangadi ai phajana hainagi ibungi mioi singase chalhanganu kaisu kanandabada tasengna ipamde adumaina tawbado ngammi haiduna haigumdana ibung khaba tharuranu nupasigi manakta yengjasani kayam kuinabu yengakani ge noinadi hairiba ainadi khoidok si thitna saungningai bu ibung khaba matang sade aduga Mazaibe mana haribu wasya khara inbiyu maramdi leibak asigi ningthogi masanupi amani Mazaibe masi as khoidok di saugal he adu phare ai thararo ado ibung khoidawdo saugalanu bana marigi heroi sing chatkre hilam thara aning hak leirabadi aduna phajana phambiro mityeng sangkhainaba nakal lamaromda nungdilgi matam masida maitra paklomda ningthau thongamba adu
taha taha tholak laga nokchup lebak tagi yaurai hariba lalmi manga aduga unarami Ining thau nanai khoina sana khoya khada punim jarida karino lalmi sing nakhoi manga gi phirol sing ado molaga itei terga laiba nokchup lebak ta kaidore Ining thau nongchup khelta lai pakta ai khoi gi dakta lan ta sila aga ai khoi galo sing bayauna lan mi sing loina halore kari bulami ai khoi gi lalmi sing loina hat kre ba longnam tawban ning thok chatrapati nang bu aina hai phe thajawa thamamba se ai gi lalmi sing mang na bo oire ko asum torokani khangam madi na hana lan phammadada lurila du ka ga halam gadawani na Ining thau ai khoi sen thok charak liba se ai khoi lam hi yam na yame adubu mapan da su lan mi payam am ko sil laga leram ba aduda makhoi ga mu lan thing narak pada loina sikhi dina ai khoi manga khakta mong nan thorak laga Ining thau ai khoi chen jarak pane mapanda lalmi mayam ama lerami hai se moi gi lalmi du kyam yam na lake Ining thau pasna yam na lai makhoi yam na lak panina pomnin nil lan bung ngada matau karamna adu kiyamna surammi ba lalmi mayam natraga atupa lebak sing yarga lakli ba jala nanai agi wakhal dadi atop lepa ki lan mi sing yarong da ba ma de Ining thau atupa lebak lalmi yaudrabadi unthok thuna lalmi sengwalaga ikhoi lalmi sing mathakta lan tawrakpo oirigani aduna khoi manga de matau karamna sanglaba umang du phawrga laiba Ining thau nanai ekhoi ani di lan mi ni na lambi su khangde nakal gi taw hum masina lambi jinglaga lakli bane yamna phare nakhoi manga na ai nakte yong chelaklaga lakli bas adudi na khoi sho pothana ba tawjar phagani Ining thau usittaba namthak tawba ai ngonda ning thok chatrapate athubada ai nangi lurel kaknaba laklagani nangak adu thangtoga ngaiga leram ai kanale ai ginakta lanmi ma chang Ining thau kari sana ya thang takpi gal haba ꯍꯧꯖꯤꯛꯃꯛ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯨꯆꯤꯡꯕꯁꯤꯡ ꯂꯣꯏꯅ ꯀꯧꯈꯠꯍꯜꯂꯒ ꯂꯩꯍꯜꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯂꯨꯆꯤꯡꯕꯁꯤꯡꯗ ꯋꯥꯐꯝ ꯑꯁꯦ ꯈꯪꯍꯟꯖꯔꯨꯔꯒꯦ ꯑꯗꯨꯒ ꯃꯌꯨꯝ ꯃꯌꯨꯝ ꯂꯩꯈꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯁꯨ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯀꯧꯈꯠꯍꯜꯂꯣ ꯊꯤꯟꯗꯔꯅꯨ ꯂꯥꯟꯃꯤ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯐꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯅꯥꯄꯥꯛ ꯂꯩꯕꯥꯛꯇ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤꯗꯃꯛ ꯄꯅꯥ ꯃꯔꯤꯒꯤ ꯍꯤꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯤ ꯃꯊꯛꯇ ꯇꯣꯡꯈꯠꯅꯔꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯅ ꯂꯥꯟꯃꯤ ꯑꯃ ꯊꯥꯔꯛꯇꯨꯅ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯊꯣꯏꯍꯦꯟꯕꯗ ꯑꯁꯨꯝꯅ ꯋꯥ ꯑꯃ ꯇꯝꯃꯛꯂꯝꯃꯤ ꯑꯉꯝꯕ ꯏꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯃ ꯇꯥꯛꯄꯤꯔꯛꯏꯗ ꯑꯩꯈꯣꯏꯒꯤ ꯄꯅꯥ ꯃꯔꯤ ꯑꯁꯦ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯊꯥꯔꯛꯀꯅꯨ ꯑꯅꯤ ꯑꯅꯤ ꯊꯥꯔꯒ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯃꯃꯝ ꯂꯧꯈꯠꯂꯒ ꯄꯨꯟꯅ ꯊꯥꯔꯗꯨꯅ ꯑꯍꯥꯟꯕ ꯇꯥꯟꯅꯕ ꯂꯧꯔꯁꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯏ ꯑꯉꯝꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯑꯉꯝꯕ ꯅꯅꯥ ꯑꯩ ꯑꯃꯨꯛ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ 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 ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯟꯃꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯍꯦꯟꯕꯅ ꯍꯤ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯄꯅꯥ ꯃꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯋꯥꯗꯨꯃꯛ ꯍꯥꯏꯔꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯑꯗꯨꯅ ꯄꯅꯥ ꯑꯅꯤ ꯑꯃꯗꯤ ꯀꯥꯈꯠꯂꯛꯂꯗꯨꯅ ꯂꯣꯛꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯊꯣꯏꯍꯦꯟꯕꯅ ꯄꯅꯥ ꯑꯅꯤ ꯑꯃ ꯍꯥꯟꯅ ꯊꯥꯕ ꯍꯧꯈꯤꯔꯝꯃꯤ ꯄꯅꯥ ꯑꯅꯤꯒꯤ ꯍꯤꯌꯣꯟꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯄꯅꯥꯅ ꯊꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯤ ꯍꯣꯠꯅꯔꯝꯃꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯂꯩ ꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯋꯥꯏ ꯇꯥꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯔ ꯂꯥꯞꯇꯛꯅ ꯄꯅꯥ ꯑꯅꯤꯒꯤ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯌꯦꯡꯉꯝꯃꯤ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯊꯥꯕ ꯄꯅꯥ ꯑꯅꯤꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ
ꯂꯩꯍꯧꯔꯤꯕ ꯄꯅꯥ ꯑꯅꯤꯗꯨꯃꯨꯛ ꯊꯥꯗꯣꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄꯅꯥ ꯃꯔꯤꯗꯨꯗꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯄꯅꯥ ꯑꯅꯤꯗꯨꯃꯨꯛ ꯊꯥꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯊꯥꯗꯧꯔꯤꯕ ꯍꯤ ꯂꯝꯖꯦꯜ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ ꯃꯁꯤꯗ ꯑꯍꯥꯟꯕ ꯌꯧꯕ ꯄꯅꯥ ꯑꯗꯨꯅ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯇꯥꯟꯅꯕꯒꯤ ꯂꯝꯖꯦꯜ ꯑꯁꯤꯕꯨ ꯊꯣꯏꯔꯒꯗꯕꯅꯤ ꯑꯗꯨꯅ ꯄꯅꯥ ꯑꯅꯤꯃꯛꯀꯤ ꯍꯤꯔꯣꯏꯁꯤꯡꯅ ꯅꯈꯣꯏꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯤ ꯍꯣꯠꯅꯧꯀꯣ ꯄꯅꯥ ꯑꯅꯤꯒꯤ ꯍꯤ ꯃꯊꯛꯇ ꯇꯣꯡꯉꯤꯕ ꯍꯤꯍꯣꯟꯕꯁꯤꯡ ꯑꯗꯨꯅ ꯍꯣꯟꯖꯔꯒꯦ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯝꯃꯤ ꯁꯣꯝꯗ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤ ꯍꯣꯏꯗꯣ ꯃꯇꯥꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯣꯜꯂꯛꯂꯤꯕ ꯍꯤ ꯑꯗꯨ ꯌꯦꯡꯉꯝꯃꯤ ꯏꯇꯥ ꯍꯤ ꯍꯣꯟꯕꯁꯤꯡ ꯑꯁꯤꯅ ꯆꯞ ꯃꯥꯟꯅꯅ ꯅꯧꯁꯦ ꯄꯥꯏꯔꯒ ꯍꯣꯜꯂꯤꯕꯁꯦ ꯐꯖꯗ꯭ꯔꯣ ꯌꯦꯡꯕꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯃꯤ ꯍꯣꯏ ꯃꯖꯥꯏꯕꯦꯝꯃ ꯌꯦꯡꯕꯗꯕꯨ ꯄꯦꯜꯂꯤ ꯃꯤꯠ ꯇꯨꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯌꯦ ꯑꯗꯣ ꯃꯖꯥꯏꯕꯦꯝꯃ ꯃꯈꯥꯒꯤ ꯏꯕꯨꯡꯁꯤꯅ ꯂꯥꯞꯇꯛꯅ ꯃꯖꯥꯏꯕꯦꯝꯃꯗ ꯃꯤꯠꯌꯦꯡ ꯁꯥꯡꯈꯩꯔꯛꯏꯀꯣ ꯑꯁ ꯏꯇꯥ ꯀꯩꯒꯤꯅꯣ ꯃꯥꯅ ꯄꯅꯥ ꯑꯅꯤ ꯍꯤ ꯂꯝꯖꯦꯜ ꯇꯥꯟꯅꯔꯤꯕ ꯑꯁꯤ ꯌꯦꯡꯗꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯑꯁꯤꯕꯣ ꯃꯖꯥꯏꯕꯦꯝꯃ ꯁꯤꯗꯤ 이봉씨나 ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯗ ꯏꯇꯥ ꯌꯥꯔꯤꯕ ꯌꯦꯡꯅꯤꯡꯕ ꯌꯦꯡꯉꯒ ꯂꯩꯔꯁꯅꯨ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯉꯁꯥꯏꯈꯩ ꯂꯥꯞꯇꯛꯅ ꯊꯧꯔꯛꯏꯕ ꯍꯤ ꯑꯅꯤꯁꯦ ꯅꯛꯁꯤꯜꯂꯛꯏ ꯃꯁꯤꯗ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯃꯁꯤ ꯍꯣꯏ ꯃꯖꯥꯏꯕꯦꯝꯃ ꯌꯦꯡꯉꯁꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯅꯥꯅ ꯊꯣꯏ ꯍꯥꯏꯕꯗꯣ ꯈꯪꯉꯔꯣꯏ ꯏꯕꯨꯡ ꯑꯁꯤ ꯌꯦꯡꯂꯒ ꯂꯩꯔꯗꯤ ꯑꯁꯨꯝꯅ ꯄꯅꯥ ꯑꯅꯤꯒꯤ ꯍꯤ ꯑꯅꯤꯗꯨ ꯍꯣꯜꯂꯒ ꯊꯧꯔꯛꯄꯅ ꯄꯟꯊꯨꯡꯐꯝ ꯌꯧꯒꯗꯕꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯅꯥ ꯑꯅꯤꯗꯨꯗꯒꯤ ꯄꯅꯥ ꯑꯃꯅ ꯌꯥꯡꯅ ꯊꯧꯒꯠꯂꯛꯂꯗꯨꯅ ꯄꯟꯊꯨꯡꯐꯝ ꯌꯧꯔꯗꯨꯅ ꯊꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯄꯅꯥ ꯑꯁꯤꯅ ꯊꯣꯏꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯎ ꯈꯣꯡꯂꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡ ꯑꯗꯨ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕ ꯄꯅꯥꯁꯤꯡꯒꯤ ꯍꯤꯔꯣꯏꯁꯤꯡ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯗꯨꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯄꯅꯥ ꯑꯅꯤꯗꯨꯃꯁꯨ ꯄꯨꯛꯅꯤꯡꯗ ꯊꯧꯒꯠꯄ ꯑꯣꯏꯅ ꯃꯅꯥ ꯃꯊꯨꯝ ꯈꯔꯒ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯂꯩꯅꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯍꯤ ꯊꯥꯔꯛꯄ ꯂꯣꯝꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯎ ꯊꯔꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯄꯒꯤ ꯃꯈꯣꯟꯁꯤꯡ ꯑꯗꯨꯕꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡ ꯌꯥꯎꯅ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅꯃꯛ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯅꯔꯝꯃꯤ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯂꯪꯉꯝꯕ ꯑꯥꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯎꯔꯒ ꯆꯦꯟꯈꯠꯂꯛꯂꯤꯕ ꯑꯁꯦ ꯀꯔꯤꯒꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯩ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯃꯨꯟꯅ ꯑꯃꯨꯛꯇ ꯃꯤꯠꯌꯦꯡ ꯁꯥꯡꯈꯩꯌꯨꯅꯦ ꯏꯅꯤꯡꯊꯧ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯃꯌꯥꯗ ꯀꯛ ꯍꯧꯗꯅ ꯂꯥꯟ ꯀꯥꯏꯍꯧꯔꯛꯄ ꯌꯦꯛꯅꯕ ꯈꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟ ꯇꯥꯁꯤꯜꯂꯛꯄꯅꯤ ꯏꯅꯤꯡꯊꯧ ꯍꯣꯏ ꯃꯥꯅꯤꯅꯦ ꯉꯝꯕ ꯍꯩ ꯂꯥꯟꯒꯤ ꯕꯦꯡꯒꯣꯜ ꯑꯗꯨꯕꯨ ꯈꯣꯀꯠꯂꯣ ꯂꯥꯟꯃꯤꯁꯤꯡ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯐꯤꯕꯝ ꯁꯦꯝꯅꯔꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯟꯒꯤ ꯕꯦꯡꯒꯨꯜ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯈꯣꯡꯉꯝꯃꯤ ꯑꯁꯨꯝꯅ ꯈꯣꯡꯉꯛꯄ ꯑꯁꯤꯗ ꯁꯅꯥꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯜꯂꯛꯂꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯂꯪꯉꯝꯕ ꯈꯥ ꯂꯩꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯌꯥꯝꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯆꯪꯁꯤꯜꯍꯜꯂꯣ ꯌꯦꯛꯅꯕ ꯈꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯅꯕ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯊꯣꯏꯍꯟꯕ ꯌꯥꯊꯪ ꯄꯤꯈꯤꯗꯨꯅ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯃ ꯊꯥꯖꯤꯜꯂꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯤꯌꯥꯝꯁꯤꯡ ꯅꯈꯣꯏ ꯌꯥꯔꯒꯗꯤ ꯈꯣꯡꯂꯩ ꯊꯨꯗ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯅꯔꯣ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯃꯥꯌꯣꯛꯅꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯈꯠꯅ ꯂꯩꯔꯤꯕ ꯂꯩꯃꯔꯦꯝꯕꯤ ꯆꯟꯕꯤ ꯑꯃꯗꯤ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯅꯆꯥꯅꯨꯄꯤ ꯍꯣꯏꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯂꯥꯟꯃꯤ ꯈꯔꯒ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯄ꯭ꯔꯞ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ ꯆꯠꯂꯣ ꯏꯅꯤꯡꯊꯧꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯍꯩ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯑꯩꯅ ꯀꯔꯝ ꯆꯦꯟꯒꯅꯤ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯂꯥꯟꯗꯥꯔꯛꯂꯒ ꯅꯤꯡꯊꯧ ꯑꯣꯏꯅ ꯆꯦꯜꯂꯕꯗꯤ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯇꯥꯔꯅꯤ ꯑꯩ ꯆꯦꯟꯕ ꯌꯥꯗꯦ ꯍꯣꯏ ꯑꯩꯈꯣꯏ ꯆꯦꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯒꯦꯅ ꯍꯦꯛ ꯇꯧꯕꯒ ꯅꯥꯀꯜ ꯑꯣꯏꯔꯞꯅ
ꯈꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯃꯨꯛ ꯂꯥꯟ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ ꯂꯩ ꯃꯔꯦꯝꯕꯤ ꯑꯗꯨꯕꯨ ꯆꯦꯜꯂꯒꯅꯨ ꯍꯥꯏꯅ ꯂꯩꯍꯜꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯥꯀꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯂꯥꯟꯊꯦꯡꯅꯔꯨꯔꯒꯦ ꯑꯌꯥꯕ ꯄꯤꯅꯕꯤꯔꯣ ꯑꯉꯝꯕ ꯆꯠꯂꯣ ꯂꯥꯟꯊꯦꯡꯅꯔꯨꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯊꯣꯏꯍꯟꯕꯁꯨ ꯅꯥꯀꯜꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯥꯌꯣꯛꯅꯅꯕ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯂꯣꯛꯄꯥꯠꯀꯤ ꯃꯄꯥꯟ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯊꯦꯡꯅꯔꯛꯄ ꯑꯁꯤꯗ ꯑꯁꯤꯕꯒꯤ ꯏꯈꯦꯡꯅ ꯂꯣꯛꯄꯥꯠꯀꯤ ꯏꯃꯥꯏꯊꯛꯇ ꯆꯦꯟꯊꯔꯝꯃꯤ ꯄꯟꯊꯧ ꯅꯁꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯑꯉꯛꯄ ꯐꯪꯅ ꯊꯥꯡ ꯌꯥꯅꯔꯒ ꯍꯟꯅꯔꯛꯄꯁꯤ ꯎꯕꯗ ꯍꯩ ꯏꯆꯥꯊꯣꯏꯕꯤ ꯅꯪ ꯀꯔꯤꯒꯤ ꯄꯥꯈꯠꯂꯦ ꯏꯄꯥ ꯄꯟꯊꯧ ꯅꯪꯒꯤꯗꯃꯛꯇ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯄꯟꯊꯧ ꯂꯥꯟꯐꯝ ꯑꯁꯦ ꯃꯤꯅ ꯉꯝꯂꯛꯄꯒꯨꯝꯅ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯔꯒꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯟꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯃꯊꯧꯅꯥ ꯂꯩꯕ ꯉꯥꯛꯇꯅꯤ ꯋꯥꯒꯅꯨ ꯏꯆꯥꯊꯣꯏꯕꯤ ꯄꯥꯈꯠꯄ ꯌꯥꯗꯦ ꯍꯩ ꯃꯃꯥ ꯂꯩ ꯃꯔꯦꯝꯕꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯊꯦꯝꯖꯤꯜꯂꯨ ꯁꯤ ꯏꯆꯥꯊꯣꯏꯕꯤ ꯄꯥꯈꯠꯀꯅꯨꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯃꯥꯟꯖꯗꯦ ꯃꯆꯥꯏꯕꯦꯝꯃ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯆꯦꯟꯈ꯭ꯔꯕ ꯐꯥꯎꯕ ꯑꯁꯣꯝꯒꯤ ꯅꯥꯀꯜꯁꯤꯗ ꯐꯤ ꯑꯆꯧꯕꯁꯤꯡ ꯏꯜꯂꯒ ꯃꯤꯑꯣꯏ ꯈꯔ ꯌꯥꯝꯅ ꯂꯩꯔꯤꯁꯦ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯤꯡꯊꯥ ꯁꯨꯕ ꯂꯥꯛꯄ ꯏꯕꯨꯡꯗꯨꯁꯨ ꯌꯥꯎꯏꯅꯦ ꯀꯗꯥꯏꯅꯣ ꯏꯇꯥ ꯏꯇꯥ ꯃꯣꯏꯗꯤ ꯆꯤꯜꯍꯧꯒꯦꯗꯤ ꯅꯤꯡꯗꯦ ꯁꯤꯕ ꯇꯥꯔꯦ ꯂꯣꯏꯅꯃꯛ ꯈꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯍꯥꯠꯄꯗ ꯍꯣꯏꯅꯦ ꯃꯆꯥꯏꯕꯦꯝꯃ ꯁꯤꯕ ꯇꯥꯔꯦ ꯂꯣꯏꯅ ꯑꯗꯣ ꯃꯆꯥꯏꯕꯦꯝꯃ ꯏꯕꯨꯡ ꯑꯁꯦ ꯂꯥꯟꯐꯝꯁꯤꯗ ꯑꯃꯨꯛ ꯌꯦꯡ ꯃꯆꯥꯏꯕꯦꯝꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩꯔꯤ ꯑꯁꯨꯃꯥꯏꯅ ꯌꯦꯡꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯂꯩꯕ ꯔꯣꯝꯁꯤꯗ ꯆꯦꯜꯂꯛꯀꯦꯗꯤ ꯅꯤꯡꯗꯦ ꯑꯁꯨꯝꯅ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯒ ꯃꯇꯥꯁꯤꯡꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯗꯨꯅ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯁꯨ ꯄꯥꯠ ꯑꯗꯨꯒꯤ ꯑꯣꯏꯔꯞꯅ ꯅꯥꯀꯜ ꯑꯁꯣꯟꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯐꯤ ꯑꯊꯥꯕ ꯏꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯆꯦꯟꯈꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯤꯗꯅ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯅꯠꯇꯦ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯃꯤꯅꯦ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯃꯅꯤꯡ ꯍꯜꯂꯛꯄꯗꯨꯅ ꯇꯧꯋꯦ ꯃꯁꯤ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯅꯤꯡꯊꯧ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯪꯁꯤꯟꯖꯧꯔꯦ ꯅꯤꯡꯊꯧ ꯅꯈꯣꯏ ꯈꯔ ꯑꯃꯨꯛ ꯆꯪꯁꯤꯜꯂꯨ ꯂꯥꯟꯃꯤꯁꯤꯡ ꯊꯥꯒꯅꯤ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯟꯃꯤ ꯈꯔ ꯑꯃꯨꯛ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯃꯤꯑꯣꯏ ꯈꯔ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯣꯔꯒ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯑꯁꯣꯝ ꯈꯨꯜꯂꯣꯝꯗꯁꯨ ꯌꯦꯡꯅꯕ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯑꯣꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯃꯈꯩꯗꯤ ꯍꯥꯠꯍꯧꯔꯦ ꯅꯤꯡꯊꯧ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡ ꯑꯗꯨ ꯋꯥꯈꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯑꯝꯗꯦ ꯈꯪꯍꯧꯗꯅ ꯇꯥꯔꯛꯄ ꯂꯥꯟ ꯑꯣꯏꯕꯅꯤꯅ ꯁꯣꯝꯗ ꯀꯪꯂꯩ ꯉꯥꯛꯄ ꯑꯗꯨ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯅ ꯃꯊꯥ ꯁꯥꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ ꯑꯁꯨꯝꯅ ꯀꯪꯂꯩ ꯉꯥꯛꯄꯅ ꯌꯦꯡꯉꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯛꯇ ꯂꯦꯞꯄꯤꯕ ꯂꯥꯟꯃꯤ ꯑꯃꯅ ꯋꯥ ꯉꯥꯡꯉꯛꯂꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈꯤꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯁꯣꯝꯗꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯪꯁꯤꯜꯂꯒ ꯂꯥꯟ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯉꯨꯔꯁꯤ ꯌꯥꯊꯪ ꯄꯤꯅꯕꯤꯔꯣ ꯍꯣꯏ ꯂꯥꯟꯃꯤ ꯄꯥꯡꯒꯗꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝꯗꯒꯤ ꯆꯪꯂꯔꯣꯏꯁꯤ ꯏꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯂꯨꯁꯤꯜꯂꯣ ꯃꯈꯣꯏꯁꯨ ꯃꯅꯤꯡ ꯁꯨꯝ ꯍꯜꯂꯛꯄꯗꯧꯅ ꯇꯧꯔꯤ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯇꯥꯟꯁꯤꯜꯂꯛꯄꯗꯒꯤ ꯍꯩ ꯂꯥꯎ ꯏꯅꯥꯎꯁꯤꯡ ꯂꯥꯟꯃꯤꯁꯤꯡꯒꯤ ꯇꯨꯡꯂꯣꯝ ꯑꯁꯤꯗ ꯇꯞꯅ ꯏꯛꯅꯁꯤ ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯀꯪꯂꯩ ꯉꯥꯛꯄ ꯃꯈꯣꯏ ꯂꯥꯟꯃꯤ 300 ꯑꯗꯨ ꯐꯤ ꯑꯊꯥꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯏꯜꯂꯒ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯀꯪꯂꯩ ꯉꯥꯛꯄꯗꯤ ꯑꯇꯩ ꯑꯃꯠꯇ ꯀꯧꯗꯒꯩ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯃꯆꯥꯏꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯀꯤꯅ ꯂꯩꯔꯤꯕꯗꯤ ꯀꯤꯒꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅꯕꯨ ꯀꯩꯗꯧꯕ ꯉꯝꯒꯅꯤ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤ ꯑꯗꯨ
ꯀꯪꯂꯩ ꯉꯥꯛꯄ ꯑꯗꯨ ꯀꯣꯏꯗꯅꯕ ꯃꯤꯁꯅꯥ ꯑꯗꯨꯅ ꯇꯔꯨ ꯇꯔꯨ ꯌꯦꯡꯉꯛꯂꯝꯃꯤ. ꯃꯖꯥꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯌꯦꯡꯂꯛꯀꯅꯣ. ꯄꯥꯈꯪ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯍꯤ ꯂꯥꯡꯊꯔꯛꯀꯦ ꯇꯧꯔꯦ. ꯐꯖꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯃꯖꯥꯏꯕꯦꯝꯃ. ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯂꯒ, ꯏꯅꯤꯡꯊꯧ, ꯂꯥꯟꯐꯝ ꯑꯁꯦ ꯃꯤꯅ ꯈꯤꯇꯪ ꯂꯥꯛꯆꯕ ꯃꯥꯜꯂꯦ, ꯅꯅꯥꯏꯅ ꯁꯨꯝ ꯎꯖꯕꯗ. ꯑꯗꯣ ꯏꯅꯤꯡꯊꯧ, ꯃꯤꯅ ꯉꯝꯗꯅꯕ ꯂꯥꯂꯣꯡ ꯈꯔ ꯌꯥꯠꯂꯨꯗꯅ. 이붕어, 강호우대나 따락벌란 오이브나 이빠 하이펫 우아칼 톡트 그리 떠오그담노 강드. 이닝터, 어둠나 숨 떠오르가 레이라바디 까람 떠오그니. ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯀꯪꯂꯩ ꯉꯥꯛꯄꯅ ꯃꯈꯨꯠ ꯌꯦꯠ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯃꯥꯒꯤ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯃꯥꯡꯗ ꯀꯧꯈꯠꯂꯝꯃꯤ. ꯏꯇꯥ, ꯏꯕꯨꯡ ꯑꯁꯤꯅ ꯃꯈꯨꯠꯇ ꯊꯥꯡꯒꯠꯂꯒ ꯃꯃꯥꯡꯂꯣꯝꯗ ꯑꯁꯨꯝ ꯆꯠꯈꯠꯈ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯊꯧꯅꯥ ꯌꯥꯝ ꯐꯕ ꯁꯥꯔꯤ ꯃꯥꯜꯂꯦ. ꯀꯪꯂꯩ ꯉꯥꯛꯄ ꯍꯣꯏꯅ ꯑꯁꯨꯝꯅ ꯃꯥꯡꯅ ꯁꯨꯝ ꯆꯠꯈꯠꯈꯤꯕ ꯑꯁꯤꯗ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯉꯛꯅ ꯌꯦꯡꯅꯔꯒ ꯂꯩꯔꯝꯃꯤ. ꯂꯥꯟꯃꯤꯁꯤꯡ! ꯁꯅꯥꯄꯥꯛ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯅꯤꯡ ꯍꯜꯂꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯅꯕ ꯇꯧꯔꯁꯦ. ꯐꯒꯅꯤ ꯃꯖꯥꯏꯕꯨꯡꯉꯣ. ꯑꯗꯣ ꯐꯤ ꯑꯊꯥꯕ ꯑꯁꯤꯗꯤ ꯂꯧꯊꯣꯛꯑꯗꯕꯅꯤ. ꯃꯤꯀꯨꯞ ꯈꯔꯗ ꯉꯥꯏꯈꯣ. ꯍꯣꯏ, ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯅꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯂꯥꯛꯎ. ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯍꯥꯞꯆꯤꯜꯂꯨ. ꯑꯁꯨꯝꯅ ꯀꯪꯂꯩ ꯉꯥꯛꯄꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯣꯏꯅ ꯌꯦꯞꯁꯤꯜꯂꯛꯂꯝꯃꯤ. ꯁꯅꯥꯄꯥꯛ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ, ꯅꯈꯣꯏ ꯊꯨꯅꯃꯛ ꯍꯜꯂꯒ ꯆꯦꯜꯂꯣ. ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯊꯨꯅꯃꯛ ꯂꯩꯔꯨ ꯆꯠꯂꯣ. ꯁꯅꯥꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯦꯛꯅꯕ ꯈꯥ ꯂꯩꯕꯥꯛꯅ ꯍꯦꯟꯖꯤꯜꯂꯛꯄ ꯑꯁꯤꯗ ꯍꯜꯂꯒ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯕꯅ ꯐꯔꯅꯤ ꯈꯜꯂꯗꯨꯅ ꯊꯨꯅ ꯆꯦꯜꯂꯛꯂꯒ ꯂꯩꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯈꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯥꯟꯅꯔꯛꯂꯗꯨꯅ ꯍꯥꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄ ꯑꯁꯤꯗ ꯀꯪꯂꯩ ꯉꯥꯛꯄ ꯍꯣꯏ ꯂꯥꯟꯃꯤ 300ꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ. ꯀꯪꯂꯩ ꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯈꯨꯠ ꯊꯥꯔꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ. ꯌꯥꯊꯪ ꯍꯦꯛ ꯐꯪꯕꯒ ꯃꯁꯥꯗ ꯏꯂꯝꯕ ꯐꯤ ꯑꯊꯥꯕꯁꯤꯡ ꯂꯧꯊꯣꯛꯅꯔꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ. ꯈꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯍꯥꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯀꯪꯂꯩ ꯉꯥꯛꯄ ꯍꯣꯏꯅ ꯈꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯔꯛꯄ ꯑꯁꯤꯗ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡ, ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯖꯥꯏꯕꯤ ꯃꯊꯣꯏꯕꯤ ꯍꯣꯏꯗꯣ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ. ꯍꯣꯏ, 시디 이따오니 더욱 당원박이 농사라는 싱이네. 뭐코이디 뭐다우 그람나. 뭐코이디 뭐다우 그람나. 에이 레이브 아가씨다. 레이람 레이브. 헤이 분 시에시다 시건 봐. 란팜 마묵다 오드리. 뭐코이 란 구속나세. 온통은 예행보다 믿다 시빌리다. 이닝터, ꯈꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯆꯪꯁꯟꯕ ꯉꯝꯗ꯭ꯔꯦ ꯅꯤꯡꯊꯧ. ꯁꯣꯝꯗꯅ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡꯁꯨ ꯍꯩꯅ ꯁꯤꯡꯅ ꯂꯥꯟ ꯁꯣꯛꯅꯔꯛꯄꯗꯒꯤ ꯌꯦꯛꯅꯕ ꯈꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯐꯅꯌꯥꯝꯅ ꯍꯥꯠꯂꯝꯃꯤ. ꯈꯥ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯈꯔꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯑꯁꯨꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯤꯔꯛꯂꯗꯨꯅ ꯃꯌꯦꯡ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯤ. 하이씨, 시디 어토옥나 란하이네. 뭐코이 야마스 냈대. 아이코이게 라미 마야마시 할락이 봤어. 마시 녹살라미. 하이, 녹살라미 하이나 하이네바도 뭐 오이레바 잘라. ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯆꯤꯡꯕꯁꯤꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯁꯟꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯃꯖꯥꯏꯕꯤ ꯃꯊꯣꯏꯕꯤꯗꯣ ꯑꯀꯤꯕꯒ ꯀꯥꯎꯊꯣꯛꯀꯩ ꯀꯪꯂꯩ ꯉꯥꯛꯄꯅ ꯊꯧꯅꯥ ꯐꯅ ꯈꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕ ꯑꯗꯨ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯀꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯖꯥꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ? ꯃꯤꯠꯇꯨ ꯅꯥꯕ ꯇꯥꯔꯦ. ꯑꯃꯨꯛꯇ ꯀꯨꯞꯄꯨꯗꯅ. ꯏꯇꯥ, ꯉꯁꯤꯗꯤ ꯑꯩ ꯉꯛꯉꯛꯏ. ꯏꯕꯨꯡꯁꯦ ꯃꯍꯥꯛ
ꯑꯁꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯍꯣꯏ ꯃꯆꯥꯏꯕꯦꯝꯃ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡ ꯍꯣꯏ ꯂꯥꯟꯃꯤ ꯃꯈꯣꯏ ꯈꯔꯇꯪꯁꯤꯅ ꯂꯥꯟꯃꯤ ꯐꯅꯌꯥꯝ ꯍꯜꯂꯛꯄꯁꯤꯗ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯁꯦ ꯈꯔ ꯈꯧꯇꯛ ꯆꯥꯅꯔꯤ꯫ ꯑꯗꯣ ꯏꯇꯥ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯅꯥꯀꯟꯁꯤꯗ ꯂꯥꯟ ꯁꯣꯛꯅꯔꯝꯕ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯏꯕꯨꯡ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯪꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯏꯕꯨꯡ ꯑꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ꯫ ꯏꯇꯥ ꯀꯔꯤꯅꯣ ꯏꯕꯨꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯋꯥꯕꯤꯗ ꯉꯁꯤꯗꯤ?